Security force na state asiki Tonganba district shingda aina yadaba maongda thabak tabo Meeoi singi mathakta akanba drive chathaba leptri police ki pawa magi matung ina ngarangsu security force na Tengnoupal district tagi Tonganba drugs Lalonba Meeoi ani fare Hairi security force na Tengnoupal district ki nakap check post da achat awok sing check tawpada silver machugi ecovan registration number AS04Y 0983 dagi Hairi polam sing asi phagat pangam kibani faraba driver adugi maming Henogin Haukip chahi kunrohumdoi Kangpokpi district ki Luang Changol village dagi ni Hairi mangondagi ecovan ama chawrakna gram chamuga kunmanga muki oigataba brown sugar haptuna purakpa sapon cap taraga mathoi amadi mobile handset ama phagat pangam le Hairi amaromda Hairi ba naka point asimaktagi security force na Meeoi amasu WY tablet ka konana fare Hairi Hairi ba checkpoint asida achat awok sing check tawda silver machugi ecovan registration number AS01BQ 7850 dagi Hairi polam sing asi phabangam khibani farba Meeoi adugi maming nausat chahi kungamathoi Kakching district ki Soramaya lekai irong bandagi Hairi mangondagi chawrangna kg taraga gram nipan muki oigataba WY tablet packet yankai ecovan ama amadi mobile phone ama phagat pangam le Hairi Ibe makigano aza betamo sige yumse next time tina checksin na laksilo ka tamgrobani ne dadarang se juhar habaga amta kidarbo asumna mayamna na machalbo ngapshan dugum masigi yumasibu asoyangan kokadabatagi next time tina ngapseli next time ti juhar habading ngaktok na basembani German technology sina bana concrete ka tokna tina ba matamda kapamul amuk hena angle adli next time strength is in the quick